ngasi nungthil pung aniga minute 10 taba matamda Imphal West District ki Lamsang Police Station na konba kadangban amasung kautrukta khulai matik chana paiba kuki singna bom yaungna nomai kapsinduna landarakpada khungakpa volunteer singna handuna kapnabada khungakpa ani laikidre ahumna sokle hairi ngasi laikidraba khungakpa ani adudi Wangkai Eastern Ground manaktagi Michael amasung Yurembandagi khaba kawi hairi laikidraba athoba anigi thawai yaudraba hakchang sing Rims Hospital gi mokta thamkhre hairi asokpa sing Rims Hospital da pukhatuna laikanari hairi pung kaya nomai kapna bagi thodok adu thoklaba fawbuda security force personnel amata laktuna kapna ba khamna ba natraga landarakliba kuki khulai paiba singbu tana ba thabak amada laukhatkide haina mafam aduda leiba mioi singna hairakli kautukta su kuki militant singna maitei khuntamna akanba mawongda nomai kapsinduna landarakpada khungakpa volunteer singna handuna kapna ki hairi amaromda ngasi nungtil athengmada kuki khulai paiba singna leimakhong maning chingdagi su maitei khuntamna nomai round kaya kapsilakre hairi